ngasi aina semjagadoriba video asi lagliba 12 December Nupi lalgi maramdani miyoi kharana Nupi lalgi maramda khara mateng pangbiyo data khara pibiro hajarakpadagi miyoi mari mangado tongan thadokpase thabase khudong jadaba oibana masidi adum ngasagi adum chumna video ina semaga makoida tharagi haibagi wakhaldagi aina Nupi lalgi manamde semjabani jamna khanghaidana aina mase semjabana te haidi 1991 adai matamda aina Manipur University da PhD tauringai haidi research tauringai da jumda tholokpa matamda da lekai da club sing da Nupi lalgi jamna fajana observe tawba matam oinarami makoina aibo akhoi toker ma oina wangangloi oina habibadagi aina masigi maram Nupi lalgi maram da khara thijin khochin jerobadagi kaina tahuba thengnajaba akhoi phangjaba data khardu handak makoina harapodu da aina isan bas kaina singdiso amata thiba phangdre adu aina khangjaba khardam share tawjagi haidana aina video se semjabani Manipur itihas da Nupi lal se ani thongna le ko amana ahanmana haidi 1904 aduga ani suba aduna 1939 dani ahanbagi 1904 da Nupi lal asi thokibagi jamna asamba amat tentangna ai panjage aduluraga maru oina akonmagi 12 December 1939 gi maru oibase oina aina khara adum share tawjage ahanbagi se 1909 sida thokiba Nupi lal se maru oina British ki political agenda leriba British residency do sakhangdaba miyoi kharana residency do mai thadok piramle masidagi haidi Manipur gi Imphal Valley da leiriba nupa khudingmakna akhoi gi forced labor tangai phadana akhoi gi mamangagi lalup system dona nupa khudingmakna laktana residency se amana sabagi order se thokpada matam dugi halaman singdana khosaung na ki maru oina maitei ima event singna maduda ngasagi strong protest tawduna women's agitation haidi irang se thokki nupa singdo mapangal ison sona marin pudokpa ngamdana marai luktana thangten wa i li nasingba pudona makoina ngasagi residency do amuk hana sanaba lakpada mari thong sanjen thong sida Nupi mayam sina kathen phambase loina tokthoga khoina man kathen ka tokthoga Nupi mayam sina gathering tawdana nupa singna puraiba thangten li I wa singdo loina singda nambul to rella phal to rella langthak hiya hariba thodok se Nupi singna success oiki sahan khide residency se sahan khide ko masina ahanba Nupi lal 1904 da thokiba thodok matung anisuba Nupi lal sina 1939 gi December 12 da thokiba Nupi lal ni masibuni
masibuni yamna chauna ngasagi lepak miyam khangna the great women agitation haraga khangnaris aduga great nupilal haraga su khangnai ko 1939 December thani matam ase poinu lorok pantha ngasagi loiselakpa aduga prithibigi anisiba lanjau second world war haugalakpa matamni second world war lesi 1939 dagi 1945 phau chathai imphal da bom tai japan gi lan ge adugi masida aikoina nupilal da maruina serve taukiba kaino se japan landa ngasagi imphal da ma se 1944 gi april da ma se sikhibani ko ado aina haningisina hariba nupilal se hogulakpa nupilan se thokpa haidi poino hogulakpa sida akhoi manipur gi haidi kumma se manipur gi tampak ta ko haidi nong marang kaina sukhiba ising sau thokhibana ngisagi lawrok su phajana thoktaba sida thokhidaba lawrok su phajana puthokidaba asigumba kumma sida manipur gi darbar haidi manipur government haise matamduda british na chalaibani british na chalaiba haibadi khongjom lan loidaba khongjom lal gi matungdagi di haidi 27th April 1891 da british na manipur se khudum chandana kaino se makhoi khutta loina makhoi na chalaibani aduga maming tagi oina yamna pikliba haraga ngasagi laioi khaba ining thoni ko aina pikliba haida bajar na haini pikliba sahi tarek tangariba Surasan Maharashpo mayamba amasulirimi Rudra Singh aina ado manawni pa ining tho Surasan Maharashse sahi tarek tangariba se ngasagi British na ning tho ohele ko hariba ngasagi British na loina silibani manipur government na siangse ngasagi monopoly oina haidi marwari karbar wala singda monopoly oina siangse manipur dagi mapanda ko Assam hojai sadia aina asida Assam Kohima sadia haiba mafamsida ngasagi marwari singsida monopoly oina mukoina siangsi mapanda thadokpagi manipur gi mil taga mapanda thadokpagi authorize hakse mukoida sinadana manipur praja sing matamsida ha kanaraba matamni matamsida ngasagi kaino se akoigi ima iden singsina ngasagi kaino se political agent matamsigi political agent di Christopher Jimson sayamni ko adubo makoina nupi ima iden sing ngasagi siang thaba thingbiu siang thaba thingbiu adudagi di akoida siang piwaina ngasagi hajabasidi manipur gi darbar gi president oriba Mr. Thomas Sharp haisini Soto Sahib harigasu adum mayamna khangnai ko hariba kaino sina ining thodi haidi makoi gi londa Raja Sahib ti leite mapanda leikhi hai ko adu oregadi akoi pau phawna jakhi ge hai matamda mobile hojik leiba mobile se leiba nate akoi gi matamda telegram tawnabagi damakta telegraph office ta ngasagi haidi pau lobiu haina pau pibiu haina ngasagi nupi sing takselakpa matamsida
Nupi mayam ama khoi khorman ke thil se ngasai gi ban tawraga nupi khosaung narba nupi mayam se loina ngasai gi darbar gi akoi bada sankhela gathering tawraga aduluraga Mr. Sharp se chen khidna bagi damakta matam dugi thangna pharabi lusing bi ima tongo bi maming se ngasagi asimangni aina thengnajariba data da tongobi amasung ima chawbi ton ko makhoi anina haidi sap sayep sibuki nakan yelom oi jet sida chappaga nathok khini ko chen ini haibagi matani ko chen khini haibagi matani ngasagi makhoina kari haini miyam maraktu da lambel tukul masa matang phalaga mayam do cricket inana tili masida akoi sagal ani se sagi chappaga miyam maraktu da ko sayeng konduna hai ko aina thengna jaba data da sayeng konduna ko sien kini matagum sagi makoi ani na chappaga miyam maraktu ko phalaga draba sagi telegram office da miyam to khairaga purpose hoji phawda thagat pagal loina miyam na ngai wari nari ko telegram tawre asom dagi hare ni thau se thoki masidagi manipur gi haidi nupi haidi ima event sing se akhoi gi lising tang thak ngai dana ngai pujalai mi lang tak nari mi ining thona kari harak pai matam sida sab sayep amasung magi loinaba kambu singsina khalibana manipur gi royal haidi manipur gi nithong macha sing haidi nithong oiba phangdaba nithong macha sing sina kariguma irang khara thulakadra haibagi kaino kiba amasung thukatpa pakhatpa loinana makhoina wakalsi lana khandana matam dagi Fort Assam Rifle gi regiment se makhoina ni'eba kaureba simaina Makin nupi sing sidagi akoi bu kanbiu amasung nupi sing sibu tan khai biu an matam se pung ayuki pung tramathoi makhai tara ko matam ni mayam se matang thomjale ko ining thogi pau singai na gi aduna akoi na hojiksu uriduni nupilal complex ta Nupilal complex ta nupi singa maite imaben singduga sangin ka ngasagi mukna dana khotna dana tawbugi picture ama khoina uri duni madumakni ko nupi kunmuk aso apan nangimi adegi sangil na thilimi ko adumaina ngasagi akhoi sab sayep ki mateng pangba dis comments ko aduga loinana akhoi darbar member Lael mayom ibung holisu scenery harisida makoi darbar member sing sina sagi ining thoina masi manipur praja gi sentiments khangna thabak tabiyam lagadi sigumba tamthiba thodokse thomdaba sujawani adubo nupi sing se ngasagi Fort Assam Rifle gi commandant PM Balphil gi mateng loina ngasagi hariba DS comments adegi koi Soto Sahib aina khangnariba Soto Sahib haidi kanoni Manipur Darbar president ni kanose akoi gi kano sab se asiga adegi El Ibunghalga adegi Fort Assam Rifle gi commandant ko PM Balphil ga makoina handle tawisi na pilar si haktheng na ko ado matam se nung tilpong awum tara ko matam dadi misi phuloina no pising si phuloina telegraph office da gathering tawe aduga misagi kano singduga sipai singduga ima event singa akan ba muknaba haitare ko khulai paidaba isam na slogan khara laujebada kari maramgi sangin na tindoino masini ko masi yamna nuaitaba thodoni adubu hanbalei taba thangna phaba ima event singdugi
makoigi singli da I da sili ba kaino duni ko ni ngasi na una na yengs ado matam sida nupasu haidi ima ibin singdugi ihudu da mating pangle kanana akoina wari da thingle si kanano haibada akoigi laisram kanhai hariba laisram kanhai sina atungba tonglap tawba leitong amada lepuga mana nupi singduda thawna peki ko kariyana thawna peki ge haibado aikoina sipai singbu ki gadaba natte ko aikoi khulai paiba lalhoba natte makoina hekta numai kap gadaba natte kibigano ima ibn sing kibigano asomna sagi hariba nupilalgi thudokse oigi aduga nungtil pung ohum makhairom ta ko matamduda ining tho surasan gi maharaj ki masanopa haitare ko jubras budasandrana ko miyamda ko aigi ipa ibungona thungadringai ipa ibungogi jathang phangdringai aina maza ibungo jubras aina ngasagi manipur dagi siang thabase thinge masigi daita se hakse aina laure na ngasagi ima ibn sing bu khajitang shanti ohenki ko ado dugi matungda ngasagi aina hayagriba ngasagi laisram kanhai haise mana ngasagi mana nagam panda haidi megogi yumda ko office da ko nikhil manipuri mahasabagi office kanaduda mana ngasagi bangka bihari degidi tompok na singba mayam si ngasagi thokhiba thodok sigi maramda wakalore watanare adu degidi nupi singa hajiki hariba lashram kanai megho adegidi tompok ka hariba bangka bihari ka moising sin tanaraga matamda maitegi pioneer haidi lamjingba hairaga lamyanba hairaga ko akoina hijam irabot ko se mase matamda akhil manipuri mahasabagi president oi mase kasarda le matamda makoina pau thadana telegram tawdana makoina sagi irabotse hijam irabotse kauthoe irabona full support nupi singi nupi langi fajana nupi gi education de full support mana tawki mafam da mitin sim mari da phangki adugi matungda sagi jai school da nupi mai angi mitin da hijam irabot kaloina na wari marikh slogan marikh lauki hariba slogan do ai amtang Nigsing jage madudi hanbo warepta manipur dagi marwari tan gadabani anisuba warepna milda siang takba thingadabani ahumsuba warepna siang pio hajaruba ima ibel singda pek ita halakpa igilaman singadabani marisuba aroiba warepsina manipurda an sawalingadabani hariba warep slogan se ngasagi mitinda irabot kaloina lawkhiba warepni jai school gi nupi singi nipam amada nupi lal gi maramda haugat haidi sagat ba irangi mitin amada irabotna wahai khara hayu bagida makta mase manipur government na phajanki hariba magi wahaido ay amtang kana tawge ningsinge miyamna telegram office ki thodo ningsingbyo aikoina siang pyo hajiru bagi pakhum sangin na piba nongmai gunda na phuba siang khuya ama phangnaba hajiru bada I khujok amaga sinaba igilaman ina singsi igilaman singduna siang
ꯆꯦꯡ ꯊꯥꯕ ꯊꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯏꯔꯥꯕꯣꯠꯁꯦ 1940ꯒꯤ ꯖꯅꯋꯥꯔꯤ 8ꯇ इराबोसे फाजल लगा को माँ से सिलेता को माँ से जेल रखंगे तो ना माँ से असम ना नुपीलाल से तमना लोशनिंग करे